Manipur ki law and order kaitha hanbada chauna khud yauriba koki armed militant group singa India lenga ka leinariba suspension of operation asi makhatana sangdok pigano haina Union Home Minister Amit Shah Indigenous Peoples Forum Manipur Thado Inpi Manipur Maite Alliance amadi Foothills Naga Coordination Committee na memorandum pishinkre Lumari asina pishin kiba memorandum aduda India lenga kasu taunaduna leiriba koki militant group sing asina mifam mipun kaya chathaduna sogi ground rule gi wangmada thabak tawrakpadagi Manipur lenga na lisingani kunga humdogi March tha agreement asidagi handokhibani Hauzik shu da leiriba group sing asin agreement asigi ground rule kaya gi wangmada Manipur gi law and order da chauna chaitheng pidun laklibani Maram asina Manipur da mahaushagum ingjikpa hanjin hange haidabadi su agreement abrogate tawgadabani Manipur da thuba matamda leingak semu natraga nauna mikhal pangthoktuna leingak semu karigumba su agreement se renew tawge haidabadi framework ki structure sing checksinna semdokadabani haiba wafam yauri